Cocomi gi Meeoi na Saba team ama New Delhi da Chattuna Ministry of Home Affairs ka Akhannaba MEEPHAM ama LAKLIBA tang kun tareta PANGTHOKLAGANI HAIRI PANGTHOKADORIBA MEEPHAM aduda tha asigi tang ahumda Cocomi na sanduna PANGTHOKIBA People Convention da laukiba miyam gi resolution adugi matangda khanaraba yai HAIRI Maduga iroinana Gwaltavi incident Governor amadi State Administrator singna President's Rule manungda miyam gi wakat thawoidaba amadi ngasi PANGTHOKIBA non-violent protester nupi singda tear gas amadi mog bomb na chingba kapsin kiba thawong singi matang dasu wakat kadauri Meeoi na Saba team aduda convener Khoraisam athauba sing loinina Cocomi gi maru oiba fampuriba yengkokpam Jiren Meitei El Zadumani Singh Tiam Varat Singh Laikhoram Jayanta Singh Fizam Siam Chan Singh amadi Yumkhaibam Surjit Kumar yauri